Good morning. Ngasigi card ki message ape thangi minar se ngasi thang junumit ko thang junumit se number ahamba da ko number se 93 lere aduga color dana amubaga mekhet machu go hadi black ka purple ga shina bi ba ko hadi keno numit ki oina thang junumit ki oina aduga numbers na 93 ko 93 se ka mention doino haraga di angel numbers ne ko nunti gi daily ge numbers bi wani khud oi gumba da ibio ko hadi khud oi hare khubak ta kai da na te ko hadi pambom gumba kai mo fruit manung gumba da lai han bi ko any color gi pen ko amuba khatang ya de ko te di loina ma yai ko aduga chak thong badana musum keno masum hapo ko lung ti hapane asa thau gumba ko asa thau se drop ama ani daina gumba thada bi ba ching chu matam da ko hadi and me am hapsa lagadi manam number ko pata gonina adjust mamingi oina dumaina gumba to bi ba ko ado aham bada ko gi card ki message yemi nare se ko card ahum khatang lo tho se ko hadi nunti ki yeng ba dumaina aduga 3 card se dagi ama khan bi ra se ko card number 1 2 or 3 ko hadi ahum lo thok sidagi lo thok ka da basidai ko aham ba leire ani shubha leire aduga ahum suba leire ko ado aham bagi se khansira ani shuba khansira natraga ahum suba khansira ko ama khanbira se ko hadi first card khan bangai yenga se ko hadi first card khan bangai silai se yamna mind stable oigani ko ngasi je thabak to matamna pura shanti da tawboda amagi su yana ba stable oina oiba stability leiba oina oi ko hadi samna habda thabak to matamda thabak to boda stable oiba mind calm oiba yamna shanti da leiraga thabai khang to ko pangam wakhan ga su dum nungai gani ngasi je ko ngasi gi nume je ko hadi peaceful oiba do yamna aduga number 2 ko number 2 khan bangai gi oina har cheksalo hadi akoi bada leiriba kholiba mayam de ko mina ngang ba khot pada yam ka haina thaja gano ko hadi mi sing se maka oidaba gumba natraga engmonda minamba khotpa gumba dumaina to boina oi ko silai se ko adu hadi loina mak trust to boya de ko ngasi gi oina haraga di hadi cheksalo sam na haiba wot ko hadi kitang cheksalo hadi trust to gono mi khuding mak ko ahum suba se nong positive oina la ko hadi sum aingonda chida ke noma changak pa harasine ko hadi phangba lakpa aingonda pot ama hadi nahange ngairaga leiba pot gumba leiraga di ko adu ngairaga leiba pot aingonda changak pa lakpa gumba dumaina su oi ko aduga change hai ko sida ko hadi change se karam bano hai kan sida katang hadi aphabarom da changes kumba kai gumba dumaina la ko lo hana supiri ko adu silere ani shubas nang katang negative oi ko do aham bai su phai ani shubas su phai ko ani shuba negative oi ba haraga hadi ala kaino ni ko se guidance oina haraga di hadi trust to no have ne ba loina mi ai ga loina ri ba kholi ba mayam oiro mo oiro ko hadi loina mak trust to do mi na hadi khuding ko adu se sina ko gi card ki message le timing ne ki pung taruk makhai dagi na ko ayu ki pung taruk makhai de ni pang ga minute manga phawng le dagi 38 ga minute 13 dagina pung ahum ga minute yankhai mapan phawng le ka dagi manga ga minute kuntra mari dagina taruk ga minute yankhai mapan phawng le dagi nipan ga minute kumari dagina 12 ga minute fu phawng le ko aduga nongalam dagina ahum makhai dagina pung mari ga minute yankhai manga phawng le ko sisna ko gi ngasi gi oina afaba timing ko adu sidal le re ko daily card message me thank you